club Maitai Lol Manipuri Literature the focus tawjaraga tawjaba program ni lengsim biduna laire aigi yamna nuksijarabi ima mayamna nuksina Oja Saroj Nalini Khomdram haina mingo biba ima busu kurumjari Ehak nasu den biriba halaman lai guru sing inau sing izat sing isu sing punamapu kubam taralo najaraga kok nojari kuramjari bhakti kachari I had to technically yarabra haina amtang yengjage duga khoi group mayam da share tawjage yengbiriba pumna magna su akhoi gisi phasana tabirabra haibadum tang comment tawbirau kadai kadai dagi yengbiribano haibadusu comment tawbirau aduga phasana mafam amada phambiraga akhoi gi program si yaubina bagi damakta request tawjari aduga adomgi Facebook da su share tawbiyu haina haijage aduga ima ai amtang ai check tawjage aina check tawringai sida ima na kamain tawbiri haibadu akhoi mayam da paudambi ima aigi damakta hairagadi ai thabak thoidokpa atai lamu bachu ngamdrabanina ai dilarik pa basomda kari tawgadage adagi handaki hapta sidana ai kai tawba yai haina haibada ngachi se tang manga 5 June si yam nungaiba mana World Environment Day na masu tare haidana nangi nene chitra na ingonda pau pibire ibani suringai dadi magin heru yuba kendragi office tu da pikraba du da World Environment Day gi thoram khangde anything akoina thoram macha mamamdi numin na lakpada akoi pangthok sabani adu hujukti matam china chu mi punba su yadre ada lam su leinarabanina aigi naw nang chai ay wari sabada mana yam phajana ningchang bire aduna ID environment achi yamna nungsiba aduga akoina kari tawba tai na haibada aigi di kasu aigi lobby du da na chegi lobby du da chatlaga lai ising chai thopi ba adagi u mana patpa lokthokpa adu mayam do environment day chiga sumari leinana hana su tawi tawbadi adonga chidi World Environment Day ni haina ai pungning khara changna pambi sengdo aina sengdokpa na chingba tawe ado makha da di u mayam ama thaye maduda ai se chatning bani ado bo aina covid ki yamna kari ani yam serious oiba Delhi gi hujukpudi khara hanthare akhoi campus su yaudre hai ado bo aina ngachi dagi di hora roye na makha da di ai kumjadre ado haina tawdana ai keno tawri matamdu akoi isor khoiramba dagi duk thangmai katpa ai Delhi gi tawgadaba dai larik pa ba adagi di ai gi lairiba university gi ibema professor na chingba dagi akoi gi laija dagi ai gi yam nakna ba moisina amuk aibu hena nungsibi badagi ngasigi thoram sida ojagi paduri haiba sida ojadi adugi wali masadum su ibani phongbani na chingba mayam amasu aingona knowledgeable oiba wa mayam ama pibiraktana yamna nungai na ai pajarage kaina khanjabado adumaina ithoktana kaidodana aigi thabakto adum tawjai adumain tawraga ai matam se ngairaga sum leijarin yamna nungai akhoi mayamna akhoi ki ziki covid ki situation sida wakhan nungai taba mayam si khalla kanda laibagi marak sida smaina program ama sigi preparation tawbaduna ima ki sukok se adum da focus tawbaduna phajana sida lakpi bagi tabade yam nungai ai gisu paw ma tamjage yam nungai ba paw ma marak wakhan nungai tana leiringai marak sida ngarang se ai box achauba ma phange box di Manipur dagi thabirakpani aduga thank you Binisu yengbiri aduga Martin Thokchom Yukio dagi yengbiragadi Martin busu thagachari box si hetta larik mayam si thalaga Yukio bookstore dagi thabirakpani amta yengbiyo amta ai si gi larik mayam si doina phange
ꯑꯗꯣ ꯂꯥꯏꯔꯤꯛ ꯃꯌꯥꯝꯁꯦ ꯑꯩ ꯑꯝꯇꯪ ꯎꯠꯆꯔꯛꯀꯦ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯐꯤꯆꯔ ꯏꯃꯥꯅ ꯗꯤ ꯄꯟꯕꯤꯗ꯭ꯔꯤ ꯐꯤꯆꯔ ꯇꯧꯖꯒꯗꯧꯔꯤꯕ ꯔꯥꯏꯇꯔ ꯄ꯭ꯔꯣꯐꯦꯁꯔ ꯅꯣꯡꯃꯥꯏꯊꯦꯝ ꯇꯣꯝꯕꯤ ꯁꯤꯡꯒꯤ ꯂꯦꯇꯦꯁ ꯕꯨꯛꯇꯨ ngasi aina phangjare aduna pabagi aina ngairaga leijare adagi yam nungsiba mana pabung na aigi damakta notes su yam nungsina smaina ibirami ibirai aduna masigi larik sima phangjare adagi aina huji mayam da santokpa ngamjadde bahai tare akoi masi mamuk atang lengthok pikre I am tang height to gemasi. Aduga aina larik khara amana mukuchara ke larik ahum larik mari si babajo dha chandra sanasam laikidre mana last ki akoina interview lauba aina huji lanthok ngamjadri bahai tare aina mentally aise madu release tawbase huji pho aina ngamdriba madu ki last interview to the pibiramba book ni ngasi phangjari si masi Sri Biren gi poem gi first translation masima leire adagi second translation second volume sima leire adagi chana thoibi simasu leire aduga into the DNA aina leire aduga babaga aigana akoi gi journal ama phongbasi gi art sidai sida babana iramba word macha ama use tawbagi akoina adugumbagi khanarambada aina larik si puba kanda yam phajaba masigi chana thoibi haiba larik sida ibirame when you are alone I will be your shadow aina adu masigi words di aina yamna pabada yamna nungsiba ma oy aduna masise akoi gi journal gi book amada babada dedicate tawrakanda masi words sijina jage na aina khanjai masigi book si phange adagi masigi mathakta ima su muk lengsan bire ima muk mathakta pukhacharake okay adagi sigi larikse sina Manipuri Culture and Literature Manipur State Kala Academy gi half year journal spring news ni masigi larik sida aigi hanba poem ama phongbi rambani masigi larik sisu aigi isada phongbada yamna ngaijare adagi yukiyo da aina any book khara hapiro in haibada sina selected by yukiyo ni waiting for the dust to settle in haidiba via pauna ibiba masigi larik simasu thabira adagi masigi next sina Veil of Tears Untold Stories of Violence in Manipur John S Silsi na thabi ibiba larik myam si phangbada ai hak yamna mut nungai ba ma da leiri kari kina haraga weekend su oibanina larik myam se ai hik pa na ba yam leira banina aduna program si aina hobada ai ti nungai ba haitare moment si share tawjabani matang asida ai imada sinajarage ngasigi program gi maram da haibina ba aduga makhata na imana chathabiro adu imana hautringai de imagi ising do tang lothopiraga di screen do hena phajagani aduga mamang da larik ama leiri dusu yaraba yara imana ta hubiro ji ngachi si World Environment Day si oikre aina inga thai kitang chu panjakre adubu ngachi si akhoi yengbiriba khuding mangna Environment Day siga mari lainana u macha mamamtang thaba dinga maroi nungdang oire India dadi aduna ising chaibiba aduga akhoina moibu nungsibagi environment si kairakpadagi su akhoi si yam awabagi ipaktani hujik tarai se ada environment haibadi akoina kaino akoigi upal hipal lepal upal wapal se thamaktaba maru kok tholakpa ising nungchit
chang nairaktabadagi maruoina akhoi Manipur dadi yam phibam sokpa amadi oirabani adubu environment sigi u chardi yam thai aina su akhoi college da ahan ba join tawbada u char se adum bon mohasop aina matam do chahi kuntra mari mangagi mathaki wari ni 1981 April ki tang mapan masigi duda 81 gi April dumaki tha dumakta da khoi support mohasop ta dana akhoi tawbani adubu u di chaw chaw de achawbo u I ho de khade dum hawi adu kamai tawbano akhoi environment si ko pa dawna dum hek leiba aduna ngasigi sida ningsangba oina akhoi na amuk sanghallaga hayeng muki kaino da chahi dadi pura asangba environment ama ohelasi haidana ngasigi kaino chaisida malemgi asugumba thoram sida hangna masimtang panjaramakanda ngasigi topic si imana adu hiring ai dai marak amtang thaloge mayamna environment day si da lai u thara kanda chawbo u de haise ai yam si ba picture am ta ucharake masigi picture si iche vedanti laima pokpam gi na thagat pirakpa picture ni mana 2019 da thakiba gadamba tree si se hujik chawre e haina ulakpani ado ngasai imana tharakanda chawba yu de daina uchaning da na amtang pukhatcharakpani yamna nungsiba picture ni amte yengbi imada sinajarak asumai tawdana ai naw vedantina thaba upando aduga loina na chingda leibiriba ichini naw punam nasu upan chingse aina tharaga aina chauna agi punsi sida yengbado adumai tawrakanda moiga khoiga leiminabada so moigi kainosina khalsina inga sai khalsina khoise yam nuaina hingdoinina adumaina tawminarasi haiba ai yam khangjabadina te paujen simtang ngasiga akhoi kainosi environment malem sigi environment day siga mari leinana si thamjarakanda makha chathajarage ngasi aihangna pajagadori ba wari macha si amna professor Nongmaithem Tombi Singh aigidi ojani ado aibu tambirakpa adu hujik phawbada so adum oja oidana leibiriba punamak su ojani aduna mahakna wari macha amakhak kainoni wari macha ama iba ma oina di leibadi nate wajabu mayamna khangnabibadi as a critic amani hai adubu aiba haiba chidi magi hek kaino do wakhandu hek lakpa matamda saireng chu phongkhre wareng chu phongame ai isamakse ngasi professor kainona khoina hakpam ibema runana thabirakpadagi ojana phongba lairikse aina ngasi paba phangjadoi adu ibema buchu aina hanna na thagachari aidi wareng si phongba sidi aihangna aigi pungningda leitaba aina pajagadori basini ihan hanbani ka aina khallaga lairambani aduna asumna akhoi nongmai pandit haina khangna biriba ojabu thoidongna chaktak ningai di oidrabani haina di khanjai ngasi meng ta biriba punamakna thoina hena khangbirabani oja di scholar ni educationist ni sahitya gi sangnai raba critic ni kala amasung sanskriti bu yokhatnaba honariba cultural activist amasuni ojagi thoidokpa maithong amana creative writer sida gandhari gi mitkhumpi koba saireng lairik amasu phongkhre hariba saireng ache isana su akhoi book club sida pajakhrabani lanthok chakhrabani ojana wari macha ibibase aina ngasi pajagadori basina hanba nate 1964 da naharol sahitya premina phongba punchi murti haiba wari macha gi anthology da yungi oja haina mingthonba wari macha amasu ibikhrabani ngasigi covid-19 gi pandemic asina laita handraba matam sida ojana wari macha ama masiga mari leinaba ichum chumba ithok thokpa wari ama ibirakpa sida yamna ojagi mafamda nungaiba phongdokchari aihaki mafamdagi aduna hojik aihak jiki wari macha chi ihan hanba maktada aihak pa ba hojara lage
wari macha che khoi gi me gi tang ani da I bigi bani tha ma pharak padang ai yam nauba hujuki pandemic sina solaba miyoi bagi wakhal nungi wakhal punamakse khoi gi ahan amana khoi gi ahan oirabi amana kayamu yamna mathai sokna leibage habado khoi gi ngasi ojana magi wari macha covid 19 amasung Ene Thambal haiba wari macha sida yam phajana phongdoi masida moral su yam wang na yawi akhoi ahan singchina ngangba sakpachi ayamba naha singna yamna taning badi oidabani adubu ngasi gi akhoi gi magi kaino sina akhoi gi magi maya nupa haiba tare ine hairabanina masiga lainariba mari se masi asuki mati hujikta yamna atangba ama oire haina thamjaningi adu wari se ahanba makta da pathok sarake nungthilgi matamda omchakna na saramba koro maisa nemthakre numidang wairamgi matam oirakle tapna nungsit sitpa horakle sumangi akoibada satliba lairangsing mangak nomna jagoi sarakle Chahi marfu taruk surabi ibohalgi manehal thambal na ngasidi ibohal bul lakpa khaurang na ngairi thambal ibohal khoiga punna chaminarambani aidi imung amta da punna chaminaramba machin manaw yambadagi yum tokhai na saduna hongdong na khibanani numit khuding numidang wairamgi matamda ibohal na manegi manakta laktuna mora natraga chokri amada thablap phamlaga kauna phak amada phamduna leiribi haukraba thaudo kaya bu ningsingbada polum puba ngamdrabi manegi maphamda covid 19 gi amadi leibaki maramda wari kaya sai numit khudingi ni haiba yai kuirabani ibohal lakwa ubada thambal harau baga loinana hanglai ibohal kaidaure aikhoida laktrabadi kuirabani nangbu khaurang na ngairiba nasa adu ipa paraduna noi khalu haiba suya yadi nangbu nasa mayam adu hotnabada yamna warabrane angang anaba mayaubadagi laktabani ngachidi nongmaijingni yen chagani haiduna yencha semlaga laklibani ada mayam langi basinine mangol kakhat na ibohal na khumlai lengbanda yaliba khudaiduna morada ani ohumlak kanthok laga ngek launa phamthai pairak liba khabardo leibak makhat athami kaidorage ine aibu kauribano kaidobagi kauribano ine makhatare thambal mamit manayam na singbi matamgi irang munna khangbi hanubi ahan oirabi amani wa ngangbada aduburo yam haigali isai sakpi kalakar ama oibagi wa ngangbada acting togali chumat yai rachi ama yauri chahi marfu taruk surabasu hanuba haitraduna leiri laisari ngai phajabado khuiraba maithongduda lotuna leiribadu uba phangi adubudi thambal ni dana thambal manam chu nungsiri masaksu phajari thambal ni thambal aduburo ngaikho atai lairi yen chadaba mo ani yaubadai makhoidi kari chagani adubu makha tarak ke tawbada ibohalna marak thatlaga khumi iron bada hawaira makhoina thokpa manam namthi haiduna makhoidi ngachaina thonglon sinkrabani khangning na leiramba wahangdo thambal na makha ta na ibohalda onsillaga hanglai aduburo ibohala covid 19 gi anauba paw kari tari nahak na tamba paw na marik chumba heli aduburo handak marakse hak thawai yamna nungaite hana giga manadre hakchang ase khangson thaba mali chaning thakning ba kaya pokte potha na ngangi nahak potharaga makha muktare aduburo nongan ringaida hainau pambi sidane langkhunu aduna hauna khongba kuirabani langkhunu do nangi mama gi thawai na olakpani ai bulairam lenda magi manakta chatlachi haiduna kauribane ibohal ai su nangi mama gi manakta chatningle lainingdre praloi gi mairak asida
illiba phi matek aduna sinthariba pirangsing ado taithui mathwai sokna yamna nuaitana ui laikhidraba mapuroibana kawbado mana kongda asum ta duna leibadona tawi manaktagi saisu adu lamlaga leipakta suraga tengtharai aihak chaning lene bohol nangi mamagi manakta ibohol tofam khangdre themjinba nattana upai leitre themjili ine sibagi wakal khanba phate ine di yamna kallina khwang khara naba na khara tathiba nattana kari su tawdri COVID-19 na baka ngamoy ibohalgi themjin wahay thambalgi manakongda chang haiba yadi makha atana ngang tharai thambal handakti aiha wakal yamna nungaiti hayu COVID-19 na nare haibasi karamna khangani haukraba tha khara sida hanjin chamarak hangkraba wahang ibolna su hanjin chamarak paukhum pi khrabani doctor singna haiba section thorang kaya rak hanna tam khrabani COVID-19 na aduna sibagi awa wari kaya li khrabani wari lairaktrabani ligadaba manegi oi thangba na se khara tathi khibadagi ibohorna khara laun hairei aduburo ine nare haibase ahan bada laihau lakani hakchang chagalakani sor honba nungai rakloi hakchang chontharakani chaba thakpa manam phauraklaroi thambar munna tai amuk ningsinglakpadawna tawi madugi nate madudagi nat chaisu aduna ibohalda thillaga hairei aduburoi bohal aigi nakta amukta changsilau aigi laibak ase sabra yenglura koksil nongmi bohalna manegi manakta changlaklaga maraibak tu pai duna yengi kaisu tawdeda nungsa thirunu ine wakhal yamna khanjilunu pakhat pa yade ko manebu themjil thambal kharane tabagum tawi hainingba wa mayam ama loina haidoklage haibagi mawongda thambalna yamna cheksin hairei inegi bungo makhwang khara naba mali hakchang do khara kon khatli yanglen tingi makhong ani do leimai da tingthok laga makhut ani na khu adu pai aduburo ine tasengna nangonda wa ama haige aihak na khogi COVID-19 haiba laina asina na duna siba pamde ye na khoina haiba daine asina na duna sirabadi manakta changnade sirabaso hangnade sorat kana chingba amatta sonade aidi na khoi mamagi manakta satningi aihak siraga sorat sondaba yadabani sorat sondrabadi aigi thawai ase lairam lenda chatpa yararoye aihak COVID-19 na siba pamdene bohal sut kapi manegi mataudo ibholgi gyan hairap mangba dauna tawi ngasidi manegi matau ase mahuksaga manadabagum ui themjin phamsu khangdre manegi wakhal ado kawkhinaba haiduna mana pairakpa khabar ado puthoklaga maneda yenghali maneda utli se yengu se kanga turelda asiba hakchang taukharakliba se COVID-19 gi asiba hakchang aktani khabar du yenghali mapi taithoklaga thambal na munna khabar du da yenglaga hairei hare krishna angakpani yam khrada siriba mising asidi makhut aduna khabar da thillaga ibol yengo asiba sing ase makhoi kaya da maraiba phakraba ganga da siba haiba se lepna maksarga karaga dabani ganga imana matha da konsin birabane siriba thawai sing soidana lairam lenda chatlagani kaya da maraiba phariba thambal ngahak tuminna ungduna lei sor phunbadawna tawi wa ngangba ngamdabagi mawong mali makhuttu da mathabak adu phatharaga tengthabagi mawongda yamna nungsina hairei bolla inegi bungo ai siraga kanana aigi hakchang adu puduna thaplaba ganga da thajabigani aigi thawai di lanba ngamlaroi nakhoi mamagi manakta chatpa ngamlaroi nonghogumna chintharakliba pirang sing ado ngasidi khamba yakhidre kapna hairei lam khanu
lam kununa toina kongli ay butat na kauri nangi mamagi thawai na kauri bane ay hak lairam lenda nangi mamagi manakta chatta bayada bani ngasi di thambal gi phibam khara sokpa mali chahi matang asina awaba wakhal gi chaina mo khapsin ba se yeng bada awaba gi masakni ibohal na mane thambal bu themjin ba ya ba themjin laga imung da pusil laga phamung da hip thahalle ising khara pithak pire phayup chupchan pire makhong noira duna mane gi seba tauri waja bana chokthara ba thambal ngai haki manung da tumtha gare ngoro ngoba maithong du da pirang sinthabagi mami di tari phong phong sari manil gari ngoro ngoro ba thambal gi ing na phajara maithong do ibohol na penda ba makhai engjara duna leiri yeng na mama gi hokra ba thodo kaya ning singlei mama saklabi mane thambal na ma kaya da wana larik tamhalakhiba machina maram oiduna ibohol na office ki thabak macha ama tauraduna macha sing thakpa ngamliba naha oiringaida mane gi isai gi sepham kaya da chatkiba mane bu lokthok loksin tawkiba atheng ba ahing kaya da mane bu sena duna pubirakhiba mane gi mapan pharingaida mandu kaya da isai sakpada babo mayamna khubak ki makhol sing ngasi shu khukhiba khubak ki makhol sing ngasi shu tabagum tawi sandhya khudingi tulsi bong da phamduna sakhiba isai mamita urei kari gumba matamda su nungthilgi matamda mandila puthokuna mathwai yauna mangak nomladuna lal sa pareng saktuna matam lenki manena khara kalingai matamdani masagi sorati isai hangadaba duhar oigadaba khongbanggadaba pung yeigadaba moibung khong gadaba arangbam phamgadaba loina nektuna thamkhrabani sorat chauna solhangani mando mapuna agyani tai sarmana ohengani lepkhrabani mane gi asadi sorat chauna sonbani mana achetpa wakhana niom chumnar sorat cholabadi asiba thawaina lepnamak lairam lenda tinki haibasini masigi aroiba punchigi khongpham asigi mathakta mane thambal na yamna chena mangjauna na thorang tawjaduna laikhrabani kangkhal du phajana yapsin biram laga ibohal makhong lumna thangladuna mapanda thorakli siri kumtharak pada tusange tawi makhogi tulsi bong yaure sandhyagi matamda thalamba maira su mulamle dhup party gi mathau loiraduna laimai da kenduna leiramle yengkhiba mafam khudingda tulsi bongda mangolda maira thanbagi mangal amatta uba phangdre pumchik chikre pungmam mamkhre iboholna mayumdagi achauba maira dhup thangmai lokthure achauba maira du chukhatle dhup thare tulsibon adu tulasibong adu pungan ngali dhuki maikhu mayam duna nongmadon atia maikaida tapna paikhakri iboholna mamit chedet usanduna mamit tagi mapi sinthar duna sang na danda bot ama tawra duna khirami ishorgi mafamda thamoi sengna nijai he sor inegi mathang mapoki jatra ase mai pak hanbiyu ine na ningjariba asitadi thunghanbiyu hai alojare wari masa megitang ani aduga thamanga 2021 kalengi kunipan ba nongmaijing loiraba asumna wari masa asigi paba matang sida loijare aduga aibana aibadi ojana aina warol macha amatang thambiragadi tariba miyamna su yamna khara hena mu gyan hena loksan gani haibaduda ayhak khoi aiba ojana warol thambirakpagi matung ina ayhak miyamgi mafamda sima lanthokjarage mathang oina aibagi warol ahanbada covid-19 gi khayata takraba mamalyam laba thawai punamak lairam lenda ingna chingna laina naba sembiba mapugi khuya khada khuramjari aibagi thodangdi ibani
aduna iribado apaba singi mafamda yauhanbani masina taibangi thodang aibagi damakta di thodang loire iribadugi maramdi apaba sing amadi ataba singna makoi makoi gi mieng dagi artha hanba yai sahitya da nungairibadi loiba khamba naidraba mieng amasung wakal kaya thoglakpa asini ngasi phawbada Shakespeare bu nainaba phawba loidri COVID-19 amasung Ene Thambal hariba wari macha asigi aiba ama oina kari amata haidana tumina leibana achumbo oigani haibadi ningjai adubu program asibu sinbiba kangbu na aibagi mod khara khangningi aibagi warol amatang ibi rau hairak haibaduda ijak ikibani asumna asumna maiteigi mathangdamu chahi chamagi chahi chama khudingi manungda yamna tangna thokpa pralogi masak oiraba maitegi haijaba nateko miyamgi oiba miyoba jati sigi masak oiraba COVID-19 haiba tamthiraba laina laichat ase malem pumbada piriba awa chaitheng achidi angakpagi masakni masigi maramda saithabagi loiba khamba naira roidaba miyamna hena khangna bire baduni COVID-19 na piriba awa chaitheng impact ase hiram kaya kaya dani sel thum the economy business trade commerce ana layengba medical health care wakhanda psychologically mentally natraga mental health asina chingba kaya dani adubu agi wari macha asina maru oina uningli badi ahal oiraba miyoi singda naitom taba wakhalga iroina na hingliba nupa nupi singda piriba chaitheng amasung awabagi masak adu utpani thoido hendongna Vaishnava dharmagi sanabi maitai Vaishnava pi ahal oirabi amana haibadi Ene Thambalgi masamaksina dharmagi matung ina chena thajajaba sanabi amadi ritualgi matung ina sora solaga magi thawaina lairamlenda mapuroibagi manakta laikhiba chatpa phanglaroi haina mapuroibagi manakta laitrakanda chatpa phanglaroi haina khanjabana pokjaba awaba wakhal khangba ngamjadaba mawong asi utpani Manipuri gi Vaishnava dharmagi matung ina mi duna siraga poloiba sanskar tawba asi laukhatpa sorat swadakan masonba amasung phiroi asina singba pangthokpa haibase tawdaba yadaba thawni amani laining bi Vaishnavi Ene Thambal na chena thajajaba magi punsigi aroiba pandam ado COVID-19 na thina ningba kaihali wari macha asina Ene Thambalgi spiritual longing amani atai realistic oiba hujiki matamgi punchi hingi machal kharasu yawba thengnabigani maruaina spiritual crisis ama utjabani kunu kharangi folk philip amasu yawba thengnabigani aigi mota aibagi mota Ene Thambal ase taibang miyoiba khudingda mahut siliba taibang miyoiba khudingi ahaloirba singi mahut siliba character amani haina lojai maramdi malemgi dharma khudimakta sibaga mari leinana ritual thawni thajanabi chanabi laiba ngaktani Ene Thambal da tariba awa chaitheng maichak ningamdaba nungsa thiba ama ase dharma bu chena thajajaba miyoi khuding makta tariba awaba dasa amani waraba matamsida aigi wari macha asina nahaktang oirbasu pothaba phangalabadi aigi di mahayan bani haina logjagani punamapu khoiramjari aduga Professor Dr. Nongmaithem Tombi Singh tang ani tha manga 2021 asida aibagi samlapa warol lojaraba matungda hanasu aihakna ojagi nainabada adum pathok padi dum utpadi utja gre adubu ojagi wari matek amatang aihangna ngasi inau nong na kitang samlapna utjage
Dr. Nongmaithem Tombi Singh Kristagi Kumja Lisingamaga Tamapan Nipu Nitoy Mars ki tang kunitoy sajibugi mangani pan ba Nongmaijing numita kasampat lay majam laikai impal da pui apok pa lay khidraba en brajabidu Singh Vidyabhushan lay pak na sakhang na raba pung yaiba oja ama oirami machebe ma ahan chanamam ongbi bimola debi bimola chaubi adhuni isai sakpi maming chatlabi kalakar amani jagoi isai gi imung da chawrai Naharol Sahitya Premi Samiti Hogdolakpa member amani Kristagi Kumjali Singamaga Tamapan Humpunipanda Naharol Sahitya Premi Samiti amasung Kristagi Kumjali Singama Tamapan Marfum doi Marfu Mangada Manipur Sahitya Parisatki General Secretary Oiki Jahi Taraga Nipan Singamaga Tamapan Humputare Tagina Marfu Manga Singama Tamapan Marfu Manga Pawa Impal Koleza Manipuri Sahitya gi lecture oiraba matungda Kristagi Kumja Lisingama Tamapan Marfu Mangagi tang taret tha amada Manipur Bishabidaloy Manipuri Bibhagda Associate Professor oina thabak tawi Manipuri che phong kaya Kristagi Kumja Lisingamaga Tamapan Humpunipandagi hauna waring hapa hawi seminar kaya da che pai tang kunma thoi tha Lisingama Tamapan Marfunipan hauna Pongna Pamda Nongmai Pandin Mingtonuna Sumna Yengba Haiba Kalam Ama Chatari Masi Mamangi Jahitra Ngarum Dagisu Kolau Kabada Konang Taba Mingtonduna Lamai Ama Hangdokuna Tatana Iraki Saitegi Sampadak Lisingama Tamapan Marfumanga Saitegi Pau Sampadak Lisingama Tamapan Modra Dagina Modrama Toy Pawo oirami parisatki khangalaba wari macha Lisingama Tamapan Humdra manga atopa khonjel Lisingama Tamapan Modra Humdoi gi sampadak mandal gi member ni hojik Naharol Sahitya Premi Samiti gi Sabhapati Manipur State Kala Academy amasung Sahitya Kala Sahitya Academy New Delhi gi General Council gi member oi asida ojagi punchi gi samlapo wari Pablo Sinjar Puna Mapu Amuhana Querimde. Mana pabikaba matungda akoina mutang akoigi ngasigi feature tawzariba mingoina panjarabada Professor Nongmaithem Tombi Singh gi photo si zoom tawzarake akoi mayam na mutang love and like thagat minasi akoigi amna nungai traba matam sida sigumba wari machasi ibira aga kamaina akoigi ahan laman na phawba pukningi phawba laikitabagi ritual ga related oibasi ibirap aga akoida share tawbibagi damakta mayamna thagat pirakpagi damakta nungaiba phungtokjari akoigi hujiki yamna chanaraba matam sida ibirakpa wari machani akoi imada ina hangjadringaida yengbiriba pumnamaknasu adomna kari phaubi wari macha asi tapibada smaina ahanna manamagi wakhanda sigumba leikidraga sorachonba gumbada soklakpa haibetare COVID-19 sigi situation sina aduga adomna su masigi mot haibetare madu generally oina su kari phaubi haibatu amtang comment ibirau aduga aina imada su hangjaningi imana su masi wari machasi tabibada kari haina phaubi aduga imagi oina opinion haibetare ko koigi sorat kumba sonba da soklakpa adagi sigumbagi handamanadi magi wakhandudadi sorachonba astigi adugumbadu leitragadi keno phajana chatpa ngamoi haina khanbagi wakhandu adu kari imana kari phaubi masi ibe Taseng nama ojana ibiri basi yamna
ꯑꯩꯈꯣꯏꯒꯤ ꯃꯔꯣꯟꯗ ꯑꯩꯒꯤ ꯏꯃꯥ ꯄꯣꯛꯄ ꯑꯕꯣꯛ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯅ ꯏꯃꯥ ꯍꯥꯏꯅꯗꯤ ꯑꯗꯨꯝ ꯃꯤꯡꯒꯧꯖꯈꯤ ꯑꯔꯣꯏꯕꯒꯤ ꯃꯤꯀꯨꯞ ꯐꯥꯎꯕꯗ ꯑꯗꯨ ꯃꯥꯒꯤ ꯃꯇꯝꯗꯨꯗ ꯃꯥꯅ ꯇꯧꯔꯝꯕ ꯁꯥꯗꯥꯔꯣꯟꯁꯦ ꯍꯧꯖꯤꯛꯀꯤ ꯅꯍꯥꯔꯣꯟꯁꯤꯡꯁꯤꯒ ꯐꯠꯇꯦ ꯐꯩ ꯍꯥꯏꯕ ꯅꯠꯇꯦ ꯀꯜꯆꯔ ꯍꯣꯡꯉꯛꯄ ꯆꯠꯅꯕꯤ ꯍꯣꯡꯉꯛꯄꯅꯤꯅ ꯌꯥꯝ ꯊꯤꯅ ꯑꯩꯗꯤ ꯎꯔꯛꯄ ꯑꯃꯗꯤ ꯑꯣꯏꯔꯕꯅꯤꯅ ꯌꯥꯝ ꯊꯤꯅ ꯈꯦꯠꯅꯕ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯏꯃꯥ ꯄꯣꯛꯄ ꯑꯕꯣꯛꯁꯤ ꯃꯁꯤꯅ ꯕꯤꯅꯥꯕꯣꯟ ꯆꯠꯄꯁꯦ 3ꯔꯛ ꯆꯠꯂꯦꯕ 3ꯔꯛꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯑꯩꯈꯣꯏ ꯗꯗꯧꯁꯦ ꯂꯩꯇꯕꯗ ꯃꯔꯨ ꯀꯩꯅꯣ ꯕꯤꯅꯥꯕꯣꯟ ꯆꯠꯄ ꯈꯨꯗꯤꯡꯒꯤꯅꯦ ꯂꯨ ꯀꯣꯛꯊꯣꯔꯛꯑꯦꯕ ꯑꯗꯨꯝ ꯂꯥꯁ ꯐꯥꯎꯕꯗ ꯂꯨꯁꯦ ꯂꯣꯏꯅ ꯀꯣꯛꯑꯒ ꯃꯥꯅ ꯊꯥꯖꯕꯒꯤ ꯋꯥꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯟꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯥꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯨꯡ ꯏꯟꯕ ꯍꯥꯏꯗꯅ ꯄꯥꯕꯨꯡꯅ ꯂꯩꯔꯝꯕ ꯌꯨꯝꯗꯣ ꯃꯥꯅ ꯃꯁꯤꯗꯒꯤ ꯑꯩ ꯊꯣꯛꯀꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯅ ꯌꯨꯝꯁꯦ ꯂꯩꯁꯧ ꯆꯥꯔꯛꯑꯐꯥꯎꯗ ꯏꯃꯥꯅ ꯊꯣꯛꯎ ꯌꯥꯈꯤꯗꯕ ꯃꯣꯏꯒꯤ ꯊꯥꯖꯕꯤ ꯃꯇꯝꯗꯨꯒꯤ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯟ ꯃꯁꯤ ꯁꯣꯟꯕ ꯃꯇꯝꯗ ꯌꯥꯝꯅ ꯑꯥꯔꯊ ꯂꯩꯕ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯑꯩꯒꯤ ꯅꯣꯂꯦꯖꯇꯒꯤ ꯈꯤꯇꯪ ꯑꯩ ꯁꯤꯌꯥꯔ ꯇꯧꯖꯒꯦ ꯌꯥꯝ ꯈꯪꯖꯕꯗꯤ ꯅꯠꯇꯦ ꯏꯃꯥꯅ ꯇꯧꯔꯝꯕ ꯊꯕꯛ ꯎꯖꯍꯧꯕ ꯑꯗꯨꯒ ꯃꯊꯪ ꯃꯊꯪ ꯇꯧꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯅ ꯂꯩꯇ꯭ꯔꯀꯥꯟꯗ ꯉꯁꯤꯁꯦ ꯌꯥꯝ ꯁꯝꯃꯛꯑꯕꯅꯤ ꯃꯤꯁꯦ ꯂꯩꯇ꯭ꯔꯀꯥꯟꯗ ꯀꯩꯅꯣ ꯀꯤꯔꯥꯠ ꯊꯥꯡꯕ ꯍꯥꯏꯕ ꯑꯃꯒ ꯑꯗꯨꯒ ꯀꯩꯅꯣ ꯂꯝꯕꯣꯏꯕ ꯍꯥꯏꯕ ꯑꯃꯒ ꯑꯅꯤ ꯑꯣꯏꯅ ꯆꯠꯍꯜꯂꯦ ꯑꯗꯨ ꯀꯤꯔꯥꯠ ꯊꯥꯡꯕ ꯍꯥꯏꯕꯁꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯃꯄꯣꯛꯁꯦ ꯑꯗꯨꯗ ꯀꯟꯁꯦꯞꯇꯣ ꯑꯍꯟꯁꯤꯡꯅ ꯇꯧꯔꯤꯁꯦ ꯀꯤꯔꯥꯠ ꯊꯥꯡꯉꯒꯗꯤ ꯃꯥꯁꯦ ꯑꯃꯨꯛ ꯍꯟꯅ ꯔꯤꯕꯣꯔꯟ ꯇꯧꯏ ꯍꯥꯏꯅ ꯊꯥꯖꯅꯩꯌꯦꯕ ꯑꯍꯟꯁꯤꯡꯁꯤꯅ ꯃꯇꯝꯗꯨꯗ ꯑꯗꯨꯒ ꯂꯝꯕꯣꯏꯔꯒꯗꯤꯅꯦ ꯃꯥ ꯑꯃꯨꯛ ꯍꯟꯅ ꯂꯥꯏ ꯈꯨꯌꯥꯗ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯊꯥꯖꯕꯤꯗꯣ ꯃꯁꯤꯒꯤ ꯀꯟꯁꯦꯞꯁꯤꯅ ꯉꯁꯤꯗꯤ ꯑꯃꯨꯛ ꯃꯥꯡꯈ꯭ꯔꯦꯕ ꯑꯩꯒꯤ ꯏꯟ ꯃꯥꯏ ꯄ꯭ꯔꯖꯦꯟꯁꯁꯤꯗꯅꯦ ꯃꯥꯡꯉꯛꯏꯁꯦ ꯑꯩꯅ ꯈꯤꯇꯪ ꯑꯩꯅ ꯁꯟꯗꯣꯛꯆꯅꯤꯡꯗꯅ ꯑꯈꯪꯕꯗꯨꯡꯈꯩ ꯑꯩ ꯍꯥꯏꯖꯕꯅꯤ ꯌꯥꯝ ꯈꯪ ꯍꯩꯕꯒꯤ ꯋꯥꯕꯨꯗꯤ ꯅꯠꯇ꯭ꯔꯒꯁꯨ ꯃꯤꯁꯦ ꯂꯩꯇ꯭ꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯊꯨꯝꯕ ꯍꯧꯕ ꯆꯥꯗꯦ ꯁꯝꯕꯔ ꯍꯥꯏꯅ ꯑꯃ ꯑꯩꯈꯣꯏꯒꯤ ꯊꯨꯝꯒ ꯈꯤꯇꯪ ꯃꯥꯟꯅꯕ ꯑꯃ ꯆꯥꯔꯝꯃꯦ ꯑꯁꯇꯤ ꯌꯧꯗ꯭ꯔꯤꯐꯥꯎ ꯅꯨꯃꯤꯠ 6-4 ꯑꯗꯨꯃꯥꯏꯅ ꯃꯥꯏ ꯄ꯭ꯔꯤꯟꯁꯤꯄꯜꯁꯤ ꯂꯩ ꯑꯗꯒꯤ मादी कनो किरासे थांगदी यामना अखोगी कनोसे झंझसे यामना चावदना लाइरबा अमनकादी खितंग वाजबा हाइतारेको आइदी माना किरा थांगबसिदा मागी लेररोइदोइबा मपुरोइबा नत्रगा ममाचे मसे हयेंग मपोक्ता पोरदोइनी हाइदना मदुगी कन्सेप्टसे मोइगी कोक्सिदा लेग्रबनिनाने ब्राह्मण सिदा कटपचे मसैसिदा फमुंग यावगनी कांगथोन यावगनी फौ यावगनी सना सब लोइनबक हापगा करिगिनोइदा मदुदा थाजनबी अममुक लेरमे मतमदुदा मागिदमता कइमता हापक्त्रगदी ngasi चाकथुंग फिथुंगद्रिबसिंगसे माइदमता कइम हापक्ता तोइनेना अदुमाइना थाजबीसे याम चक नुंगना एगी इमा पोकपा अबोक हाइतारे एगी इमादो अदुनाने याम थाजयेबा माना याम थाजबनिना माना चटलुरगा नत्रगा थौथोक थोकपदुदा अइंगोंदा अदुम वारी लीबा अइनासु अदुम हंगबा करिगिनो अदुगा लंबोइरगना कइनो खरा लंबोइबगी फीदु तौरकांदा खरा छम्मेबा अदुसु मागी लंबोइरगा चारुनबा काइना यामना कन्सेप्टसे मदुगी फिलोसोफी से मदुदा लैग्रबा अहनसिंगसे अदुना मोइगी थोंगनबसे कइनो चफु मचा मचा पिथ्राइगी अदुगा करी अदगी माना तोंगनबा खोंगुकसे हापदना माना सुपुनबा मादि लंबोइरबनिना याम चमना हिंगुरदौनी काइना धुली कौपिन कासे मासे नीरकांदा चारुदौनी काइना अदुदा हापीबा मयामसे मसे अर्थ लैबा ngaktनेबा अदुगा अखोइनमुसु मदु लोइरकांदा मागी पुरित ओइरिबा बामोनसिगी मयुमदा थिल्ले युमना अमत्ता लहुबा यादे अदुगा अदुमाइन तौबगी चटनाबी अमा युंगना लेरमी अदुगु ngसाइगी किरा थांगबा मतमददी मागी मचा अपोकपा नत्रगना मागी हक ओइबनने थांगददी थांगबा मतमदा मासे तोंगाना तुंगदबा माइ प्रिंसिपल से हुजिकी लेरिबा अखोइ थबा इंखांगदा यामना पुंगिंग चंगकपसिगदी यामनादी वारबा मतमसिदा किरा थांगबसे सुम तुंगनरक्तना ngasiदी किरा थांगगा लैतबगी मथौ मंगमसे मसी कइनो तौरेबा मसी तुंगनरकांदा लंबोइरगदी अमु मदु खितंग सम्मेना लंबोइबसे अदु मा लैत्रबनिना मान पोइबी अदु अखोइ मानदी अखोइ मा होइदी याम यानिंगदबनिना आई लैत्रगदीने आइगिदी लंबोइबिरकनु किरा थांगो हाइना इमा लैतब मतमदा अखोइ किरा थांगबगी थबकसे तौई इमा मसामकना हाइरमी आइदी मपोंगा पोखिदोइनी आई मपो पोक्तबा ngमोइ काइना अदुगी कन्सेप्ट सिदा
ꯂꯩꯖꯔꯤꯕ ꯑꯍꯟꯁꯤꯡꯁꯦ ꯃꯁꯤꯒꯤ ꯇꯧꯔꯤꯕ ꯀꯩꯅꯣꯁꯦ ꯉꯁꯤ COVID-19 ꯅ ꯂꯥꯛꯄ ꯃꯇꯝꯁꯤꯗꯗꯤ ꯁꯤꯒꯤ ꯄꯨꯔꯥ ꯇꯥꯏꯌꯣꯟꯅꯔꯀꯥꯟꯗ ꯂꯩꯇꯕꯁꯤꯒꯤ ꯁꯪꯁꯀꯥꯔ ꯇꯧꯕ ꯌꯥꯗ꯭ꯔꯦ ꯃꯐꯝꯗꯨꯗ ꯄꯨꯈ꯭ꯔꯦ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯗꯨꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃꯒꯤ ꯆꯠꯅꯕꯤꯁꯤ ꯂꯥꯛꯄꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯑꯣꯏꯔꯕꯁꯤꯡꯁꯤꯗ ꯃꯥꯒꯤ ꯆꯠꯅꯔꯛꯏꯕ ꯑꯩꯈꯣꯏꯁꯨ ꯃꯇꯝꯗꯨꯒꯤ ꯆꯠꯅꯕꯤ ꯂꯩꯔꯝꯕꯁꯦ ꯉꯁꯤ ꯇꯣꯛꯎ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯋꯥꯈꯜꯗꯁꯨ ꯍꯦꯛ ꯌꯥꯗꯕꯁꯨ ꯌꯥꯎꯔꯤꯑꯕ ꯑꯩꯈꯣꯏ ꯇꯪꯈꯥꯏ ꯑꯃꯗꯤ ꯇꯣꯛꯈ꯭ꯔꯒꯁꯨ ꯇꯪꯈꯥꯏ ꯑꯃ ꯑꯩꯈꯣꯏꯒꯤꯗ ꯆꯨꯗꯅ ꯂꯩꯔꯤꯁꯦ ꯃꯁꯤ ꯇꯣꯛꯄꯁꯦ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯇꯕꯗꯤ ꯌꯥꯎꯔꯤ ꯎꯄꯥꯏꯗꯤ ꯂꯩꯇꯕꯅꯤꯅ ꯑꯗꯨ ꯃꯌꯥꯝ ꯇꯧꯅꯔꯤꯁꯤꯗꯤ ꯇꯧꯕ ꯇꯥꯕꯅꯤ ꯃꯗꯨꯗ ꯂꯩꯔꯤꯕ ꯑꯋꯥꯕꯗꯣ ꯑꯗꯨꯅꯤ ꯉꯁꯤ ꯑꯣꯖꯥꯅ ꯉꯁꯥꯏꯒꯤ ꯏꯅꯦ ꯊꯝꯕꯥꯜꯒꯤ ꯁꯛꯇꯝ ꯂꯧꯔꯤꯕꯤꯁꯤꯗ ꯌꯥꯝ ꯁꯤꯝꯕꯣꯂꯤꯀꯦꯜꯂꯤ ꯌꯥꯝ ꯊꯃꯣꯏ ꯁꯣꯛꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡꯁꯦ ꯃꯁꯤ ꯑꯁꯨꯃꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯑꯗꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ COVID-19ꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯦꯡꯅꯔꯤꯁꯤꯗ ꯉꯁꯥꯏꯒꯤ ꯑꯍꯟꯁꯤꯡꯁꯤꯅ ꯑꯃꯨꯛ ꯃꯣꯏꯅ ꯂꯩꯈꯤꯗ꯭ꯔꯀꯥꯟꯗ ꯃꯥꯒꯤ ꯔꯤꯆꯨꯋꯦꯜꯗꯣ ꯇꯧꯕꯤꯔꯛꯑꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯋꯥꯕ ꯑꯃꯃꯨꯛ ꯂꯩꯔꯦꯀꯣ ꯑꯗꯒꯤ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯈꯤꯗꯕ ꯁꯤꯗꯩꯁꯤꯗ ꯔꯤꯆꯨꯋꯦꯜ ꯌꯥꯎꯕ ꯉꯝꯗꯕ ꯂꯩ ꯃꯅꯥ ꯑꯃ ꯊꯣꯛꯀꯠꯄ ꯉꯝꯗ꯭ꯔꯕ ꯀꯩꯒꯤꯅꯣꯒ ꯃꯌꯥꯝꯁꯤꯅ ꯑꯃꯨꯛ ꯊꯣꯛꯄ ꯌꯥꯗ꯭ꯔꯦ ꯅꯠꯇ꯭ꯔꯒꯅ ꯃꯄꯥꯟꯗ ꯃꯆꯥ ꯃꯁꯨꯁꯤꯡꯁꯦ ꯃꯄꯥꯟꯗ ꯂꯩꯈꯤꯕꯅ ꯎꯅꯕ ꯐꯥꯎ ꯉꯝꯗꯕ ꯑꯗꯩ ꯂꯥꯁꯀꯤ ꯔꯤꯆꯨꯋꯦꯜ ꯌꯥꯎꯕ ꯉꯝꯗꯕ ꯁꯤꯒꯨꯝꯕ ꯁꯤꯆꯨꯋꯦꯁꯟꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯌꯥꯝꯁꯦ ꯂꯩꯔꯤꯅꯦꯕ ꯂꯩꯕꯁꯤꯗꯩꯁꯤꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯔꯤꯆꯨꯋꯦꯜꯒꯤ ꯕꯤꯂꯤꯐꯁꯤꯃ ꯂꯩꯔꯦ ꯑꯗꯒꯤ ꯌꯥꯎꯕ ꯉꯝꯗꯕ ꯄꯔꯐꯣꯔꯝ ꯇꯧꯕ ꯉꯝꯗꯕꯒꯤ ꯕꯤꯂꯤꯐ ꯑꯃ ꯂꯩꯔꯦ ꯑꯗꯣ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯣꯚꯤꯗꯀꯤꯁꯤꯗꯗꯤ ꯆꯠꯄ ꯌꯥꯗꯕ ꯊꯣꯛꯄ ꯌꯥꯗꯕ ꯁꯤ ꯉꯥꯛꯅ ꯆꯠꯄ ꯉꯝꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯁꯤꯒꯤ ꯒ꯭ꯔꯤꯚꯤꯡ ꯄ꯭ꯔꯣꯁꯦꯁꯁꯦ ꯀꯃꯥꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯍꯣꯠꯅꯃꯤꯟꯅꯅꯤ ꯀꯃꯥꯏꯅ ꯀꯣꯞ ꯑꯞ ꯇꯧꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯂꯤꯁꯅꯔꯁꯤꯡꯅꯁꯨ ꯑꯗꯣꯝꯅ ꯊꯦꯡꯅꯕꯤꯔꯗꯤ ꯀꯃꯥꯏꯅ ꯇꯧꯕꯤꯔꯤ ꯍꯥꯏꯕꯗꯨ ꯈꯪꯍꯟꯕꯤꯔꯛꯎ ꯏꯃꯥꯒꯤ ꯃꯣꯠꯁꯨ ꯄꯤꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯁꯦ ꯊꯣꯛꯄꯗꯤ ꯉꯝꯗ꯭ꯔꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯑꯗꯨꯏꯁꯨ ꯑꯦꯠꯂꯤꯁ ꯑꯩꯈꯣꯏꯅ ꯔꯤꯆꯨꯋꯦꯜꯁꯦ ꯌꯥꯎꯕ ꯉꯝꯗ꯭ꯔꯁꯨ ꯋꯥꯈꯟꯗ ꯌꯨꯝꯗ ꯑꯩꯅ ꯀꯠꯆꯔꯤꯅꯤ ꯍꯥꯏꯅ ꯂꯩꯁꯦ ꯑꯗꯨꯝ ꯌꯨꯝꯗ ꯑꯗꯨꯝ ꯀꯠꯄ ꯑꯩ ꯏꯁꯥꯅꯁꯨ ꯃꯁꯤ ꯑꯗꯨꯝ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯖꯩ ꯑꯩꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯑꯗꯒꯤ ꯃꯌꯥꯝꯒꯤ ꯂꯩꯈꯤꯗꯕꯗ ꯋꯥꯈꯟꯗ ꯃꯥꯒꯤ ꯔꯤꯆꯨꯋꯦꯜꯗꯣ ꯌꯥꯎꯕ ꯉꯝꯗ꯭ꯔꯒꯁꯨ ꯂꯩ ꯃꯅꯥ ꯑꯃꯇꯪ ꯀꯠꯆꯕꯅꯤ ꯍꯥꯏꯔꯒ ꯑꯩꯅ ꯌꯨꯝꯗꯒꯤ ꯑꯗꯨꯝ ꯀꯠꯆꯕ ꯁꯣ ꯁꯤꯅ ꯑꯩꯒꯤ ꯀꯣꯄꯤꯡ ꯃꯦꯀꯥꯅꯤꯖꯝ ꯑꯣꯏꯅ ꯑꯣꯏꯔꯦ ꯍꯥꯏꯅ ꯑꯩ ꯈꯟꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯩꯈꯤꯗꯕꯒꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯀꯠꯄ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯎꯁꯣꯞꯀꯨꯝꯕ ꯀꯠꯄꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯁꯤꯆꯨꯋꯦꯁꯟꯗ ꯉꯝꯗꯕꯅꯤꯅ ꯋꯥꯈꯜ ꯑꯃꯗ ꯑꯃꯨꯛ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯀꯣꯚꯤꯗꯀꯤ ꯃꯇꯥꯡꯁꯤꯗ ꯗꯔꯀꯥꯔ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯏꯟꯁꯇꯤꯇ꯭ꯌꯨꯠꯇꯤ ꯌꯥꯝ ꯂꯩꯗꯅ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯍꯣꯝ ꯍꯥꯏꯔꯣ ꯑꯣꯜ ꯑꯦꯖꯀꯤ ꯍꯣꯝ ꯍꯥꯏꯔో ꯑꯉꯥꯡꯒꯤ ꯍꯣꯝ ꯍꯥꯏꯔꯣ ꯃꯣꯏꯁꯤꯗ ꯍꯧꯖꯤꯛꯁꯦ ꯆꯥꯅꯅꯕ ꯑꯗꯩ ꯍꯤꯗꯥꯛ ꯂꯩꯅꯅꯕ ꯁꯤꯒꯨꯝꯕꯒꯤ ꯑꯋꯥꯠꯄ ꯂꯩꯕꯁꯤꯗ ꯑꯣꯏꯅ ꯀꯠꯄ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯋꯥꯈꯟꯗꯗꯤ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯇꯕ ꯒ꯭रीꯐ ꯑꯃ ꯂꯩꯕ ꯃꯤꯗꯨꯒꯤ ꯃꯃꯤꯡꯗ ꯋꯥꯈꯟꯗ ꯇꯧꯔꯒ ꯀꯠꯄ ꯁꯤꯃꯁꯨ ꯑꯩꯅ ꯑꯩꯒꯤ ꯑꯣꯏꯅ ꯀꯣꯄꯤꯡ ꯃꯦꯀꯥꯅꯤꯖꯝ ꯑꯣꯏꯅ ꯌꯨꯁ ꯇꯧꯖꯩ ꯍꯧꯖꯤꯛꯀꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯀꯥꯟꯗ ꯈꯟꯅꯕ ꯑꯗꯒꯤ ꯒ꯭रीविꯡ ꯄ꯭ꯔꯣꯁꯦꯁꯁꯦ ꯇꯧꯕ ꯉꯝꯗꯕꯅꯤꯅ ꯑꯗꯒꯤ ꯊꯔꯠꯇꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯐꯤꯖꯤꯀꯦꯜꯂꯤ ꯎꯅꯕꯉꯝꯗ꯭ꯔꯁꯨ ꯑꯩꯈꯣꯏꯅ ꯄꯨꯟꯅ ꯀꯣꯜ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯂꯩꯕ ꯃꯤ ꯑꯃ ꯂꯩꯈꯤꯗ꯭ꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯐꯣꯡꯗꯣꯛꯄꯗꯣ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯔꯤꯆꯨꯋꯦꯜꯁꯤ ꯌꯥꯎꯕ ꯉꯝꯗ꯭ꯔꯒꯁꯨ ꯑꯦꯠꯂꯤꯁ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯗꯨꯃꯥꯏꯅ ꯐꯣꯡꯗꯣꯛꯃꯤꯟꯅꯕ ꯁꯨꯃꯥꯏꯅ ꯑꯩꯍꯥꯛ ꯏꯁꯥꯃꯛꯅꯗꯤ ꯇꯧꯖꯩ ꯑꯗꯨꯒ ꯏꯃꯥꯒꯤ ꯃꯣꯠꯁꯨ ꯄꯤꯕꯤꯔꯛꯎ ꯑꯗꯨꯒ ꯌꯦꯡꯕꯤꯔꯤꯕꯒꯤ ꯃꯣꯠꯁꯨ ꯄꯤꯕꯤꯌꯨ ꯀꯩꯒꯤꯅꯣꯒ ꯑꯩꯈꯣꯏꯅ ꯃꯁꯤ ꯇꯥꯕ ꯀꯥꯟꯗ ꯂꯩꯈꯤꯗ꯭ꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯔꯤꯆꯨꯋꯦꯜꯁꯦ ꯌꯥꯎꯒꯦ ꯍꯥꯏꯅ ꯊꯣꯛꯅꯤꯡꯕ ꯑꯍꯜ ꯂꯃꯟꯁꯨ ꯌꯥꯎꯏ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒ ꯃꯁꯤꯒꯤ ꯔꯤꯆꯨꯋꯦꯜꯁꯦ ꯑꯗꯨꯝ ꯄꯥꯔꯠ ꯑꯣꯐ ꯂꯥꯏꯐ ꯂꯩꯔꯕꯅꯤꯅ ꯑꯗꯨꯒ ꯃꯄꯥꯟ ꯊꯣꯛꯂꯛꯀꯅꯨ ꯀꯩꯒꯤꯅꯣ ꯁꯟꯗꯣꯔꯛꯀꯅꯤ ꯍꯥꯏꯅ ꯑꯃꯨꯛ ꯊꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤ ꯈ꯭ꯔꯥꯏꯁꯤꯁꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯦ ꯌꯥꯝꯅ ꯑꯗꯨꯝ ꯊꯦꯡꯅꯕ ꯎꯖꯩ ꯑꯗꯨꯅ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯀꯃꯥꯏꯅ ꯀꯣꯞ ꯑꯞ ꯇꯧꯔꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯥꯟꯅꯃꯤꯟꯅꯁꯤ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯅ ꯏꯕꯤꯔꯛꯏꯕ ꯋꯥꯔꯤꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯉꯁꯥꯏꯒꯤ ꯀꯦꯔꯦꯛꯇꯔ ꯏꯅꯦ ꯊꯝꯕꯥꯜꯁꯤꯅ ꯃꯥꯅ ꯐꯤꯜ ꯇꯧꯖꯕꯗꯣ ꯃꯥꯅ ꯕꯤꯂꯤꯐꯇꯨꯒꯤ ꯁꯤꯁꯇꯦꯝꯗꯨꯗ ꯃꯥꯅ ꯑꯗꯨꯗ ꯃꯥꯅ ꯑꯗꯨ ꯇꯧꯔꯛꯇ꯭ꯔꯒꯗꯤ ꯃꯥꯁꯦ ꯂꯥꯏꯔꯝꯂꯦꯟꯗ ꯆꯠꯂꯔꯣꯏ ꯍꯥꯏꯅ ꯈꯟꯕꯗꯣ ꯑꯗꯨꯒꯤ ꯕꯤꯂꯤꯐꯇꯨꯅꯦꯕ ꯑꯗꯨ ꯎꯠꯄꯤꯔꯛꯄꯗꯣ ꯑꯗ ꯏꯃꯥꯒꯤ ꯃꯣꯠꯁꯨ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯀꯃꯥꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯀꯣꯞ ꯑꯞ ꯇꯧꯃꯤꯟꯅꯅꯤ ꯍꯥꯏꯕꯁꯦ
adu ai isagi mod to di mai magi masagi kai ginoi da hujik aina aigi belief to aina adu thaja jay na aina madu tawraga di sangsar se pura tumbagi wafam lakpanina there is only one god ai ishor se ama khaktang lei aduga aigi ritual do ai leitrakanda aigi ritual do yaw de haiba se aina khanga do ba di natre mai matang dugi matungina society duna tawriba akhoi control se akhoi isana su masi yam challa kanda yaring haidi masi kaino khoi mapan thokanu achina chingba haina ngamna dabani na ngachi sandong na dana manipur da su macing yam ka hena masigi wafam se khitang pusala kanda laita basi yam yaw ribani mahi babu oiro ina khun babu oiro laira babu oiro masida di achan mirai khaidre prithibi puna maki oina wana raba matam sida akhoi sanskar tawbo mafam bau legi jaba matam akhoi pau yeng da bau yawki kaigino da madu yengura kanda minini humni kok haigat pangamde au mi si leitra kanda kaino ne na admaina sum khala kanda di madu di kai dorage na haibabu madu gi ritual du di madu tham kanda akhoina kaino ni karigumba ma kat pangamda ma si di ai hana su isagi oina ai su leijai ai own philosophy ai di isa sing su tongan leira kanda pulap punba kai si di covid 19 na laktinge mamangda bahawada yamna waba ni adu noi kaim khalunu mi amana na sinana mana responsible tawraga dum loire aduga noina cooperate tawba nungsina ba hujiti video da bahawada akoina loina unara kanda kanma tawba yai ba adegi akoi pandiji bahawada huji kano akoigi kano kanma chatpa hangoina ba matamne ba huji se aduna ishodi akoina leiman amtang kalaga suma pham du da yai aduga akoina pijaba pithakba akoigi leijariba madure experience tawga dawba do aduna ngasagi leita lairaba adi phom da boiro nahan kaino chu manipur gi oina aina pause yamna tamjaning bagi wafam da tamjabadi nate adu oraga su home ama dulalenda leiriba home angang gi se ai amba matamda angang singsiga yamna karigumba makta hujikan gi da birthday ni kaina akhoi gi siga di yamna gaps lerabani angang amagi harau na bataw dudi okay kaisu kaide ahan agi birthday tawge haraga di ai gi kaimta nate ai di mandiram da chachage ai gi kanche hujik amu covid na chat yadre okay kaisu kaide ai saisire chingchalaga jung khoirami but aina madaidu da noina birthday da ingonda yam harau holido paisa du piro ingonda aduga ai gi leijada ba angang kharamabu thalanba moigi kainom leiba adumain tawbasina akhoi gi nungai ba pleasure do aduda phangba se somda onthora aga di madugi problem do ai solve tawne na ai gi wakhan on thokpa nate ai hanagi madu leijai aduna maram oidana nana khoi dulalen gi home du da ai yamna nungai ba mayam da soi share tawjage akhoi yamba nate khajitang kachagi ba do kaino tawi hai moi covid na ba angang mapan mu yawi hai ba ado moigi oximeter taraga thermometer taraga leiba ko nei akoina paisa ka chagi ba do lising taraga lupam khatang ka chagi ba chan piga tawraga do adu kat len ka chayena ina proud to banate moina yengba ngamda ba anaba do kaya magi leige magi kaino gi heart ki level kaino na chingba do yengna na ba leiba do aduna aigi somda leigi da ba aigi maru mapangi oiro aigi kaino bo husband gi bo handak megi tangkuni panda magi kaino tabani manga suba akoigi that ceremony tai ado ai ba monda dum ai phone da haijagre mo nang na lai da look amtang di katpiu ko nang na hobagi hoba dumaina kalhan jaraga somda angang singdugi amu khitang pithokpa moigi kainom leire ga taba du da wakhan do adum nungai na kaukthokpa adumaina tawjaraga ai gi di adumaina ai mayam da thamjage aduga aina madu entertain tawde marup kawde magi da chate haibagi matam dudi hujing matam dadi madu khitang kano phatraba matam oibanina khoi wakhan si su adum change tawrokba adumaina tabani na ai adumaina thamjage dagi imana haibadai point ani tang kitang supplement tawjage ngasagi technology use tawba haise akoina unaba ngam
daba ritual yauba ngamdaba ki matang si laabanina technology use tawbasi kaisu kaidabra ina khanjai ai isamak na su masi covid ki mamangdani akoi baba se imata su aina masi tamam giroi akoi baba legidaba matam sida akoi gi manipur gi oina haiba tare legidraga adum poloi basi thuna poloi na banina aina yauba ngamkhideba adu yauba ngamkhidaba se ngon yam nongai khide adu kamai tawge da aina akoi gi ipanu pa susil sida susil nang phone do matam du di video se kya tawde phone do adu nang on da thamo aduga aduda noi myam na tawriba makhon do ai tage haraga ai se du tageba aduna babagi loiramdai gi ritual aduga funeral gi chat phabau toinamak aina tayeba phone da aduna technology adagi huji recently da akoina baba jo dhalai gi dabagi sida akoi je ai leimana ama bhau ai isana ritual du dadi yauba ngamdraga su sidagi wakhan oina kachaba aduga mingoina panjarabada alex na sorat ki clipping khara thagale thagalapadu yengbadu daingonda nungai aduna technology se akoina mayam na demo awana tawbasida photo munammi se na su haibi basu yawi adum na di oiraga adum aina photo khara adum akoi lapna leibagi di uraga lapna khurum jaba phang bahai tare wakhanda adu aina share tawjaning bani adagi second point ta imana nga sai pan biki ba koina ritual sida koi se kat laga mayam da usop tawba dagi pi ba khot pagi idea si leibanina sigumba matam da nga sai imana pan biki bado akoina covid ki leiraktabagi wakhanungai raktaba yaurak pasida imane aine adagi akoi gi yamna nungsijaraba aina mingona panjaraba danne nene chitra mingoina chitra laisram aduga dr sadhana akoi mari se punchalaga yamna nungaitana laigidaba mayam yaubasida akoi se kai tawsige hairaga akoina laigidaba mayam sigi maming sida akoina kachaba hobasida amuk akoi gi finding the voice ki family mayam na su akoi su yauge aina hairaga mayam sina katlakpa mayam du akoina khomjanjara kanda khangkacharaga home adagi mathang adumaina pibagi program si tawjabani haina ai thamjage matang asida akhoi gi program si 57 minutes su yaure ai comment khara lokhatjage koina again maibam bhaneshwarina khurumjari haina ibirai arif aribamna khurumjari haina ibirai tapta fan bungna khurumjari ima amadi iche bu haina ibirai Rajen Maibamna watching from Salam Imphal West haina ibirai Wayeng Bam Jinglen Singh na ibirai ima amadi ichebu ikai khumnaba uchari aisu yengjari Imphal Manipur daki Happy World Environment Day haina haibiri sa imana su ningsing bikre nungdang di oire Manipur dadi aduga mafam atai dadi day oiri adu isu u natraga laigumba tha bagi keno laira opportunity laira gadi dum thaminasi haibaduni sapne ning thaujam abbe mana ibirai ima amadi cheche khurumjari haina ibirai Dagi Vaneshwarina, happy that finally you got it after a long wait. Ngasagi ay book may ang pangbaduni. Amtanga utarake ay book si Manipur dagi thabira ini. Yukio dagi ako'y nalab na layraka su books is dikti line na pangbangame Yukio bookstore da adum contact ubiraga lariksi thabirak pa adum yan na line na pangye duga ngasi ako'y gi Ningwena Panjarabadat, Professor Nongmaithem Tombi Singh larik asisu ayak pangjare aduna I pagada bagi ngai dana lejare hujik. Sorai Sam Aneshwarina Kurumjari Mama
amadi iche mabu thauramsi yamna yengba nungai awang khunaudagi yengjari haina ibirai. Okay, akoi magi connection si kitang namuk yadre. Makata na ibirai, Maibam Vaneshwari Devi na che, I am liking the new painting behind you. Haina ibirai, painting si lilac ki purple color si oramdo mali. I have zik like na ye akoi COVID-19 ki fundraising tau basida akoi ki painting si season najaraga fundraising tau zabani adom na su cutting ba adagi akoi ki COVID-19 ki akoi na yam drasu pikna kitang kachaba ngambadu akoi na painting ai ki painting si sales tau zaraga duga wall art duga akoi ki product line si tau raga tau zabani haina haisage. Sashikanta hidang mayumna ibirai pumna makpu khurumjari haina ibirai. Rathok kongkhamna ibirai oja amadi ichal gi thabak thauram penjana yengjari Nambol Manipur dagi ibirai yamna nungsi Nambol dagi tabi bagi damakta Nambol si aigi damakta di yamna special oiba place ni akoi babana oinam dagi Nambol bhau khongna chalaga larik tamai haibagi wari du aigi di yamna inspiring oiba aduga Nambol palakpada yamna adugi wari de taning singakpa oiba adugi maphamni. Sadhana ningthau jamna ibirai yamna phajai wari si haina ibirai. Iche sadhana bu thagachari akoi mayam collaborate tawraga yamna pikna akoi na COVID-19 ki fundraising tawrakanda iche na lead tawbiraga mayam Imphal da sinbi bagi damakta ai thagachari. NK thokjomna ibirai yamna nungai ba phawi ngasigi topic si haina ibirai. Sharmila Chanu kaisamna ibirai khurumjari haina ibirai. Banti Konthaujamna 310 star thabirai. Thank you Banti. Thagachari star thabirakpagi damakta. Dineshwari Muttumna ibirai. Punsi Sandhya Yaurakpasida wari macha sina punsida paukhong mathang haina ibirai. Masagi wari macha sida akoigi pangi kiba character sina feel tauba adugi matangdani. Nirmala Rajkumari na ibirai yamna nungsi ikai khumnaraba ojagi wari macha tabada mitta sangsang uhali ojana pabada amuk hena taba nungai. Masagi wari macha duda akoina character si sagalakpada mana feel tauba magi wakhanlon adugi matangdani ibirai basi. Aduga ayakman nungsina nesi haina kaujarage akoigi COVID-19 gi contribution taubirakpagi damakta hanna thagachari akoina pikna finding the voice ki family da darkar leiba mayam da akoina contribution mayam si punchalaga katpangamjabani haina thamjage. Aribamna ibirai Ima amadi cheche finding the voice ki listener singi maphamda wa amata haijage mamangi show duda pangthok kiba people of Manipur da unabi kiba rohangi tauriba thabak sing aduda listener sing na link ama same laga support taubiradi yamna nungaijani haina ibirai. Ngasai Arif na panbiri pasi akoina people of Manipur da rohan film na mana feed the hungry people of Manipur raina tauba initiative si akoi finding the voices na su support taujaba initiative ni
masida mana akoi Manipur gi hujiki COVID ki situation sida chara henba ngarang nahan da update tawrakpada chara helaga kena numin mari ni chara henba ni thengnai ba masin recent ki news taniko duga tay su magi feed ta yengbiu akoi gi on Manipur gi mafam sida chara helaga leiba mi am leideba da mana mu tawjarisina mayam na fundraising tawbiraga chaba amu moida thunghan baduni aduna masigi initiative sida mateng pangbi naba amukasu hanna ningsingjari matang sida imamu lengsen bire imamu mathak ta pukhatcha mathang da lokhatchari Jamuna Laishram nenegi comment ni COVID-19 gi chaitheng na thawai ga hakchanga kaina rabat tungdasu atma da phauba COVID ki chaitheng loiba naidana piba miyoiba jati na ningliba khangamdaba China adu utpa thamoi nungonba wari machani amaromda ojada COVID-19 na khudon pibirakpa wari machani haina su lauba yai haijaningi khurumjari haina ibirai koina tasengna hairagadi aina masigi wari machasi imana pathokpirakpa dagi koigi writer sina tang chana ibirakpasi yamna amaromda thagachai kaiginoga koigi Manipuri society da koina laigidaba gumbagi wari koina phawbase kya express tawna dabase aduna wari macha asingasi koina paminaba naina minabasina koida expression tawbagi opportunity do su pibire aduga koina su conscious oi bahai tare koina masigi matam sida ahana madi nadi mana thajabadu koina kamaina support tawsige magi wari tabiba mana magi pukning du da awaba leibadu phongtok khanba adugumbagi su awareness piba wari machani haina aina khanjai hit na hakpam na ibirai khurumjari oja ichema from Anuradha Nongmaithem from Tripura haina ibirai RK Longjamna khurumjari haina ibirai Moirangthem Nagendrana good evening Imai Bema and Sister Monica watching from Kurai haina ibirai ngasagi akoina haibida akoi sa community ama oina punna meet tawbase sisu akoi gi way of coping neba akoi hujik smaina pulla kanda smaina wari sanara comment tawrise aduna akoina finding the voice ki live thador pasida comment pathok pase akoi gi yamna important oi kaigino ka comment sina akoi se connect the holini haina aina khanjai adom gi comment aduga koina taisa ko the family ama phamineraga virtually wari sanabado adugi ni adon hujig biri basida Assam dagi Tripura dagi US dagi Delhi dagi Manipur dagi akoi myam se kachin da phamaga su matam khenaraga su at least 1.5 hour akoi se once a week amai tawri aina amaina khanamina badu hit na hakpamna Anuradhanani makhatana ibirai such a relevant topic to the current situation. It echoes about the modern lifestyle where the old people are not given important. Haina su question hangbi habiting asagi akogi generation da su ahanlaman na belief tawbado aduga akogi generation akogi makhagi generation do na belief tawbaduga khenarakbanina anauba generations in a belief tawdragadi magi anlamana belief tawbadu tawbira oidra kaina adugi khanbadu su udabanate masina ningsang hangle engonda pabung amana pabung gi ningsi imana di ningsing bigani mana marup ama tawba marup se mana hingingai daniko marup haigatra kai haini membership ama tawrakan sida mana laighidrakan dane my family do the oina responsible se pi da ziki organization sida piraga mana
ꯑꯩꯈꯣꯏ ꯑꯅꯨꯔꯨꯄꯥꯒꯤ ꯐꯥꯗꯔꯅ ꯇꯧꯕꯗꯣ ꯏꯃꯥ ꯌꯥꯃꯨꯡ ꯇꯔꯥꯖꯥꯟ ꯃꯥꯒ ꯑꯩꯒ ꯅꯣꯡꯃ ꯋꯥꯔꯤ ꯁꯥꯟꯅꯕ ꯀꯥꯟꯗ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯍꯧꯗꯦ ꯃꯥꯒ ꯑꯩꯈꯣꯏ ꯏꯟꯇꯔꯚ꯭ꯌꯨꯁꯦ ꯇꯧꯁꯤ ꯍꯥꯏꯅꯗꯤ ꯈꯟꯅꯔꯒ ꯑꯩꯅ ꯇꯧꯕ ꯉꯝꯍꯧꯈꯤꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯂꯥꯁꯇ ꯑꯩꯅ ꯄꯥꯕꯨꯡ ꯎꯅꯈꯤꯕꯁꯦ ꯑꯩꯈꯣꯏ ꯕꯕꯥ ꯂꯩꯈꯤꯗꯕꯒꯤ ꯍꯪꯕ ꯂꯥꯛꯄꯗꯅꯤ ꯑꯗꯨꯗꯩꯗꯨꯗ ꯃꯥꯅ ꯀꯣꯟꯁꯦꯞ ꯑꯃ ꯇꯥꯛꯑꯝꯃꯦ ꯑꯩꯈꯣꯏꯅ ꯂꯩꯈꯤꯗ꯭ꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯊꯥꯒꯤ ꯔꯤꯆꯨꯋꯦꯜꯁꯤ ꯅꯠꯇꯕ ꯌꯔꯂꯤ ꯔꯤꯆꯨꯋꯦꯜ ꯑꯣꯏꯅ ꯍꯥꯏꯒꯗ꯭ꯔꯥ ꯁꯤꯒꯤ ꯂꯩꯈꯤꯗꯕ ꯃꯤ ꯑꯃꯗ ꯀꯠꯄꯁꯦ ꯍꯧꯖꯤꯛꯀꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯗ ꯃꯦꯝꯕꯔ ꯑꯣꯏꯔꯒ ꯃꯣꯏꯅ ꯑꯗꯨꯝ ꯐꯣꯇꯣꯒ ꯇꯧꯔꯀꯥꯟꯗ ꯂꯩꯒ ꯀꯠꯂꯒ ꯀꯠꯀꯅꯤꯅ ꯃꯥꯅ ꯑꯗꯨꯒꯤ ꯋꯥꯔꯤꯁꯦ ꯇꯧꯕꯤꯔꯝꯕꯗ ꯑꯩꯅ ꯈꯜꯂꯦ ꯑꯣ ꯑꯩꯗꯤ ꯑꯍꯟꯁꯤꯡꯁꯤꯅ ꯃꯥꯒꯤ ꯊꯥꯖꯕꯗꯣ ꯌꯔꯂꯤꯗ ꯑꯗꯨꯃꯥꯏꯅ ꯀꯠꯂꯛꯄꯗꯨ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯪ ꯖꯦꯅꯦꯔꯦꯁꯟꯅꯗꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯅ ꯂꯧꯕ ꯌꯥꯏ ꯂꯧꯔꯝꯗꯕ ꯌꯥꯏ ꯑꯗꯨꯅ ꯃꯣꯏꯒꯤ ahal lamanna moina akibaduna adumaina member ꯁꯦꯝꯕꯗꯣ ꯑꯗꯨꯒꯤ ꯑꯥꯏꯗꯤꯌꯥꯗꯣ ꯑꯩꯉꯣꯟꯗ ꯅꯤꯡꯁꯤꯡꯍꯜꯂꯤ ꯍꯥꯏꯕꯅꯤꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯑꯅꯧꯕ ꯌꯥꯋꯣꯟꯅ ꯍꯣꯡꯉꯛꯑꯒꯁꯨ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯅ ꯈꯟꯕꯗꯣ ꯃꯣꯏꯒꯤ fulfill tawbadu kamaina different ways of execution haitare to an ariba pauta khara haibi rammu haina request tawbirai imana pauta amtang amta pibiye hujiki sida pauta haibadi topic to ngsaigi kari karamba pauta no pambiri se adu imana adum akoigi ngasigi the relevant oiba topic sigi maramda oina pauta ama imagi site tagi pibir sumaina akoina ahansingna sumaina hai akoigi kaino se atma se kaino ne atma di mang ba suknai nai de si ba sunai de atma di hakchang sine mangi se aduga atma si leitrakan da hakchang si kaino ne polang ni hakchang polang se aduna ngachagi atma si di thangna ka pasu ya de maina chak pasu ya de ma de atma se adum leitrakan da ni mai thari se atma se hakchang da gi thadokhakan da aduna akoina kaya mu yamna moral se ahan sing sina piramge na haibabu nang hayeng mapoki nang phana poke haragadi akhoi se reborn tawganeba aina tawjaruba kanmado aina migi mangna ba tawredana ai mathangi mapokta ai adum phangni haiba akhoi gi concept tu da adugumba akhoi thajabi se yam wangna leye aduna macha chemi ba kaidori ba singse macha du da changaga poktoribni akhoi gi atma se kanamta da changoi mai sagai na tai du da changdoribni aduna maduna macha singse semna bagida maktaina adugi moral achobamsu pirami aduga loina na ngasagi ahal laman singsina katliba kaidoriba se mayamna hujiki generation sida akhoi ai isa bahobada change tawreeba haibadi mi du mayam kauraga cha do sarukta maru oiba mana yam tinajaba mi su wadaba mi mayam tinbai se adu sarukta leitaba phangdaba ama chabaduna phayaba se akhoi baugi aigi wakhanda de adu leijare aidi hujik su kaino angang sing sida aigi di hayeng noina karimta kaino tawrakanu kalakanu haibadi nataba katke haina haraga su mama pa leijaba adai mama mapa kainara kanda lai tamba ngamdaba kaidoba mayam se masin nungsiba oiro ko ina ai hujikte so adum haijabani aduga aigi damakta ina imai damakta ina hujik matamda akoina yamna chaba yaringai matamda di akoise kitang chareeba tungi lehoroidraina adu hujikanda amuk chaba si yaraktra kanda di chana ba chingsina amuk pisallaieba aduna akoina yam chathoktana khotoktana laido saruk phangdaba miyamda pijaba phaiko haibagi concept se machi ahan singsina su adumaina piba moral di yam chauna pi aduga moigi do ahan singse aina pamde na aina heta taw tokpasu yade akhoi society si manung sida akhoi se hingi banina society sigi lichat saja tu yenga akhoi se khara khitang laithok laisin tawba amadi darkar tai aduga achumba lambi dadi loina chapminaba aduga nataba mi bu tathi tawoina tawba mi amana amabunga mena humile tawdaba aduna masi hayeng mapoki yamna kainoni haidana ahansungna takwiram bachi machi chumsu chumbra haina aina sumachu thajajai adu si kakang ai thamjarak
hoi imagi mot tabiraba matungda aigi di hayang mapok ti khangjade aduga hujik hujik handak mapok sida nungsinana laiminaba aduga akoi mayam singa sai imana haipikibadu akoina katpase daisida ngasai gi haibado in need labor mi da katpase masisi hujik yamna ure hujik tawrakpa yamna ure masita su khara mitiyeng changbado aduni adumati aina yamna pamje makata na I pajarake hit nahak pamna ibira it depicts the realistic picture where certain ritual are compromised and where some ritual are performed for show off. Edi akoi na ngasigi akoi Manipur gida ritual si amna important oiba akoi community gi oina oiba sida hujik ki situation sida kamaina change lakpadu adugi matang dani wahengbam chinglen singna ibirai oja gi wari yamna nungsi yamna phajai artist ama oirubana mitta sangsangna hek uhalli thamoida phaujai ojana ahalga oirakpaga ahal singi punsi marelga chatnabi thaja nabi wari macha sida mayek sengna uhalli utlaki thagachar haina bibirai Makata na ibirai hit nahakpam anuradhana. The story is multi-layer with various theme: old age, suffering alone, COVID, isolation, tradition, modernity, modern lifestyle, youth versus old, to name a few happening. Masagi yamna amukasu tabiu kariginoga koi masidai sida wari si macha oiragasu different topic touch tawe bahujuse koi mayam na thagnariba situation sida Ben's P na ibirai yamna nungai jaye sigi God bless both of you haina ibirai Bijoy ning thaujam na ibirai asigumba program si yamna interest oi God bless you from Patsoy part 1 haina ibirai anauba listeners singi ming ubada yamna thakachari akoi mayam punminasi watanaminasi akoi gi ngasai gi isolation tawragasu akoi na technology use tawrakanda akoi mayam se dum wakhanse mental ngasai gi wari ibagi warol dasu ngasai ibana abungna haibigi badu mental hujikse test of mental strength neba akoi se awaba mayam si gi marak sidai sida akoi je sotharagadi kamain tawdana akoi hingbagi hope tu laigani aduna akoi technology sina akoi myam se pullaga smaina then wari sanamina base it is our way to remain hopeful aduga akoi myam si wakhan se strong oirakanda akoi together we will fight haibadu Dev inmudamna ibirai ima amadi iche bukhurumjari haina ibirai yamna nungsi akoigi yumna manaba haitare adugi na ibirapa Sanju na su comment ama lakpiri Sanju su tekta kaidana leibiyu haina thamjage Sarju bala amomna ibirai anauba mirol da ahal singi nungda cheliba wakhalbu mapung phana phongtokliba wari machasi tajabada asuki mating nungai jai from Kanchipur Manipur University haina ile aigi khwai take away ding asigi wari sida akoi sina akoi gi different mind lairaga so ahanna mana mana ngangning basengang hanba adugi space magi pukningda magi thazaba mana ngangngingbadu ngangthok halakanda akoina honor tawbiba aduni aina learn tawzerise akoi mi amana believe tawbayai tawtabayai whatever it may be the case ahanna maduna magi punsidu da mana thazaba mana khangbado noi adu chanadre hujik adu nataba so that is what I have learned from this story aduna yamna akoina hujik si yamna akoi kano
cautious oiba aduga koi ki compassionate oiba moment ni ahan namada akoina lapna leiraga su phone tawbiba phone tawrakanda kamain tawri mak kamaina kop tawri wari dumai lithohanba aduga magi tabado akoina gift of listening se akoina timinna si haina jage kegino haraga kanano mada akoina nungai taba natragana aigi feeling nungai taba du tokro kenoma aigi wakan manungda leiba feeling do phongtokpagi opportunity si marakta aina adum masi akoi se chin yamna chinna banina lay tabasu yawba haitare ado masi akoina conscious oirakanda ngasigi specifically sigumba situation sida kaigino ka ahan lamna leiraktaba yawra kanda ahan namana muk feel tawro gadaba aduni yamna nungsiba warini amukasu hanna tabiyu Bushan haubamna ibirai yamna realistic oiba wari macha asigi damak finding the voice pu thagachari aduga akhoi ngasigi writer akhoi feature tawjari basibu su hanna thagachari ai hakna book ai manakta leirapanina mu chage masigi book se akhoi na latest oina release tawgibani aduga ngasigi wari macha sibi phongbadi natri ikiba loikiba dangai ringai da akhoi na yamna akhoi gi situation sika chanaba sida akhoi yamna share tawjeningdana share tawjabani aduga akhoi gi opinion me amsi comment me amsi tab tawbirakpagi yamna thagachari aroibada comment amatang lokhatjaraga akhoi program si loisinjanaba tawjarage akhoi gi writer sarachanthi amsu yengbiri khurumjari ibirai nungsikreda aina ibirai sagi wari machaduni matang asida akhoi gi program asi loisinjarage yengbiriba pupnamak su tekta kaidana cheksinna leibiyu wakhan sonda biganu akhoi mayam mental strength oiminasi adagi akhoi thokpa ngamdraga su ritual yawba ngamdraga su akhoi pukning sontha gumsi akhoi gi yumda lei adum akhoi gi pukning sita katsi lai khoram minarakanda akhoi ji cheksinna leiminasi hairaga program asi ai ki saitagi loisinjarage imana last word haibi ꯑꯩꯍꯥꯛꯅ ꯁꯨ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯈꯣꯏꯔꯝꯖꯔꯤ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯌꯦꯡꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯂꯥꯏꯒꯨꯔꯨꯁꯤꯡꯗꯒꯤꯅ ꯏꯆꯥ ꯏꯅꯥꯎ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯩꯍꯥꯛꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯉꯁꯥꯏꯒꯤ ꯑꯣꯖꯥꯅ ꯉꯁꯤ ꯏꯕꯤꯔꯛꯏꯕ ꯋꯥꯔꯤꯁꯤꯗ ꯑꯩꯅ ꯈꯤꯇꯪ ꯀꯩꯅꯣ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯌꯥꯝꯅ ꯄꯨꯛꯅꯤꯡꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃꯈꯛ ꯄꯣꯛꯏꯁꯤ ꯉꯁꯥꯏꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯏꯅꯦꯁꯤꯅ ꯊꯝꯕꯥꯜꯁꯤꯅ ꯃꯥꯒꯤ ꯃꯌꯥ ꯅꯨꯄꯥ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯩꯁꯤꯗ ꯃꯥꯅ ꯂꯥꯛꯑꯒ ꯌꯥꯝꯅ ꯇꯤꯡꯅ ꯃꯌꯥ ꯅꯨꯄꯥꯅꯁꯨ ꯃꯅꯦꯁꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯃꯕꯥꯅꯤꯒꯤ ꯀꯝꯃꯨꯅꯤꯀꯦꯁꯟ ꯍꯧꯗꯣꯛꯄꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯍꯧꯖꯤꯛꯀꯤ ꯁꯣꯁꯥꯏꯇꯤꯁꯤꯗ ꯂꯩꯔꯤꯕ ꯅꯍꯥꯔꯣꯟꯁꯤꯡꯁꯤꯒ ꯑꯍꯜꯂꯣꯟꯁꯤꯡꯁꯤꯒ ꯂꯩꯅꯔꯤꯕ ꯃꯔꯤꯁꯦ ꯃꯁꯤꯒꯤ ꯄꯔꯥꯁꯤ ꯄꯥꯔꯨꯔꯀꯥꯟꯗ ꯂꯣꯏꯅꯃꯛ ꯂꯩꯅꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯃꯇꯝ ꯌꯥꯗꯕꯅ ꯑꯣꯏꯔꯝꯒꯅꯤ ꯑꯍꯜ ꯑꯃꯅ ꯉꯥꯡꯖꯕ ꯋꯥꯗ ꯑꯩ ꯏꯆꯥꯅꯨꯄꯤꯅꯁꯨ ꯍꯧꯖꯤꯛ ꯍꯥꯏꯈ꯭ꯔꯦ ꯃꯣꯅꯤꯀꯥꯅꯁꯨ ꯑꯩꯅꯁꯨ ꯑꯃꯨꯛꯀ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯑꯍꯟꯅ ꯉꯥꯡꯕ ꯋꯥꯁꯦ ꯇꯥꯕꯤꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏꯁꯦ ꯌꯥꯝ ꯅꯨꯡꯁꯤꯔꯕ ꯃꯥꯒꯤ ꯃꯁꯨ ꯑꯇꯩ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯂꯩꯕꯁꯨ ꯍꯨꯟꯗꯣꯛꯑꯀꯥꯟꯗ ꯃꯥꯏ ꯋꯥꯔꯤꯗꯨ ꯃꯨꯟꯅ ꯇꯥꯕꯤꯕꯗꯣ ꯑꯗꯨꯒꯤ ꯄ꯭ꯂꯦꯖꯔꯗꯣ ꯃꯁꯤ ꯂꯩꯕꯗꯅ ꯄꯩꯁꯥꯅ ꯂꯩꯕ ꯐꯪꯕ ꯅꯠꯇꯦ ꯃꯁꯤ ꯍꯤꯡꯒꯠꯍꯟꯁꯤ ꯑꯍꯟꯒ ꯑꯉꯥꯡꯒꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯍꯣꯔꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝ ꯇꯥꯅꯤꯡꯗꯕ ꯍꯥꯏꯗꯤ ꯌꯥꯝꯅ ꯑꯍꯟꯗꯨ ꯅꯨꯡꯁꯤꯗꯕ ꯅꯠꯇꯕ ꯃꯥꯏ ꯃꯇꯝ ꯂꯩꯇꯗꯅ ꯄꯨꯝꯅꯃꯛꯁꯦ ꯈꯪꯃꯤꯟꯅꯔꯀꯥꯟda ꯑꯍꯟꯕꯨ ꯁꯨꯃꯥꯏꯅ ꯂꯣꯏꯅꯕꯤꯕꯁꯦ ꯑꯣꯖꯥꯒꯤꯗꯒꯤ ꯌꯥꯝ ꯐꯖꯕ ꯃꯣꯔꯦꯜ ꯑꯃ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯧꯃꯤꯟꯅꯔꯁꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯊꯪꯒꯤ ꯊꯥꯡꯖꯗꯁꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯃꯨꯛ ꯎꯅꯕ ꯐꯪꯅꯕ ꯍꯥꯏꯗꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯑꯩꯅ ꯍꯟꯅ ꯊꯧꯅꯤꯖꯔꯤ ꯂꯣꯏꯅꯅ ꯑꯩꯍꯥꯛ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅꯁꯨ ꯈꯣꯏꯔꯝꯖꯔꯤ ꯁꯤꯒ ꯂꯥꯁ ꯑꯣꯏꯅ ꯑꯩꯅ ꯑꯩꯒꯤ ꯒꯥꯔꯗꯦꯟꯗꯒꯤ ꯍꯦꯛꯆꯕ ꯂꯩꯅꯤ ꯉꯁꯤꯒꯤ ꯑꯩꯅ ꯀꯠꯆꯕ ꯁꯤꯒꯤ ꯄꯣꯄꯤꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯛꯅꯤꯡ ꯆꯪꯊꯗꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯇꯤꯒꯤ ꯀꯠꯆꯕ ꯂꯩ ꯐꯣꯇꯣ ꯊꯥꯒꯠꯄꯤꯔꯛꯎ ꯑꯩꯈꯣꯏꯅ ꯃꯁꯤ ꯐꯣꯇꯣꯁꯤꯅ ꯑꯩꯈꯣꯏ ꯇꯦꯛꯅꯣꯂꯣꯖꯤꯁꯦ ꯌꯨꯁ ꯇꯧꯔꯒ ꯂꯥꯞꯅ ꯂꯩꯔꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯄꯨꯛꯅꯤꯡ ꯁꯣꯟꯊꯗꯅ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯔꯒ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯤ